ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯂꯤ ꯈꯣꯡꯒꯨꯜꯂꯤꯅ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothapam@gmail.com ꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯅꯣꯔꯣꯛ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯏꯔꯥꯡꯄꯨꯔ ꯑꯁꯤ ꯁꯍꯔꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯆꯧꯕ ꯀꯩꯊꯦꯜ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯃꯔꯨꯞ ꯑꯅꯤ ꯀꯨꯜꯂ ꯑꯃꯗꯤ ꯃꯅꯤ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯗꯨꯀꯥꯟ ꯐꯝꯗꯨꯅ ꯀꯔꯕꯥꯔ ꯇꯧꯔꯝꯃꯤ꯫ ꯀꯨꯜꯂ ꯑꯃꯗꯤ ꯃꯅꯤ ꯌꯥꯝꯅ ꯂꯧꯊꯨꯞ ꯂꯧꯀꯣꯏ ꯂꯩꯇꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯅꯣꯡꯃ ꯀꯨꯜꯂꯅ ꯃꯅꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯇꯣꯡꯂꯤꯕ ꯁꯦꯟꯗꯣꯡ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯇꯣꯡꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤꯃꯛ ꯁꯍꯔꯗ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯁꯔꯨꯛ ꯑꯅꯤꯗ ꯅꯠꯇꯅ ꯁꯔꯨꯛ ꯑꯍꯨꯝ ꯐꯥꯎꯕ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯅꯤꯇꯤ ꯅꯤꯌꯝ ꯆꯨꯝꯅ ꯍꯦꯟꯒꯠꯍꯟꯁꯤ꯫ ꯑꯗꯨ ꯅꯠꯇꯗꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯃꯔꯥꯜ ꯂꯩꯕ ꯑꯃꯗꯤ ꯑꯣꯏꯒꯨꯝꯁꯤ" ꯍꯥꯏꯅ ꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ ꯃꯅꯤ, ꯁꯦꯟꯗꯣꯡ ꯂꯩꯅ ꯄꯩꯁꯥ ꯊꯨꯅ ꯄꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯈꯔꯗꯤ ꯁꯤꯖꯤꯟꯅꯕ ꯇꯥꯏ꯫ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯇꯧꯁꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯋꯥꯂꯥꯅꯤ, ꯀꯔꯕꯥꯔꯗꯗꯤ ꯄꯨꯝꯅꯃꯛ ꯑꯀꯥꯏꯕ ꯂꯩꯇꯦ, ꯌꯥꯏ" ꯍꯥꯏꯅ ꯀꯨꯜꯂꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯏꯇꯥꯎ ꯀꯨꯜꯂ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯁꯤ ꯍꯥꯏꯕꯅꯤ꯫ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯅꯕ ꯆꯦꯡ ꯍꯋꯥꯏꯗ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗꯤ ꯇꯧꯗꯕ ꯐꯩ꯫ ꯑꯩꯈꯣꯏꯗ ꯃꯤꯅ ꯅꯝꯊꯥꯛ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯅꯁꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯑꯔꯥꯟꯕ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ꯫ ꯑꯔꯥꯟꯕ ꯇꯧꯕ ꯃꯍꯥꯛ ꯑꯗꯨ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯣꯔꯣꯛꯀꯤ ꯆꯩꯔꯥꯛꯇꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯑꯣꯏꯊꯣꯛꯇꯦ" ꯍꯥꯏꯅ ꯃꯅꯤꯅ ꯀꯨꯜꯂꯗ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯜꯂꯅ ꯅꯣꯛꯂꯗꯨꯅ, "ꯃꯅꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯏꯄꯪ ꯄꯪꯕ ꯃꯤꯅ ꯁꯔꯒ ꯑꯃꯗꯤ ꯅꯣꯔꯣꯛꯇ ꯊꯥꯖꯕꯅꯤ꯫ ꯑꯩꯗꯤ ꯃꯗꯨꯗ ꯊꯥꯖꯕ ꯊꯝꯗꯦ꯫ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯣ, ꯑꯩꯈꯣꯏ ꯃꯁꯤꯗ ꯌꯦꯠꯅꯔꯒꯨꯝꯁꯤ" ꯍꯥꯏꯅ ꯃꯅꯤꯅ ꯍꯩꯅꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥ 6-7ꯂꯣꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ-ꯆꯩ ꯂꯩꯅꯕ ꯁꯍꯔꯗ ꯂꯥꯛꯄꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯚꯔꯥꯒꯤ ꯀꯥ ꯑꯃ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯎꯅꯒꯗꯕ ꯃꯤ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯕ ꯀꯥꯂꯦꯟꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯜꯂꯗꯨ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯀꯣꯛ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯈꯅꯥꯎ ꯈꯔ ꯈꯔ ꯀꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ, ꯑꯃꯁꯨꯡ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯣꯠ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯕꯣꯀꯨꯟꯅ ꯃꯈꯨꯠꯇ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯅ ꯄꯥꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯨꯜꯂꯕꯨ ꯍꯧꯒꯠꯄꯤꯔꯒ ꯃꯥꯒꯤ ꯌꯣꯠ ꯁꯨꯐꯝꯒꯤ ꯕꯦꯔꯦꯟꯗꯥꯗ ꯊꯝꯗꯨꯅ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯄꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯨꯜꯂ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ, ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯕꯣꯀꯨꯟꯅ ꯃꯈꯨꯠꯇ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯕꯣꯀꯨꯟꯒꯤ ꯃꯨꯁꯨꯛ ꯃꯨꯔꯕ ꯀꯨꯆꯨ ꯑꯃꯗꯤ ꯃꯀꯣꯏ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨꯗ ꯀꯨꯜꯂꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀꯨꯜꯂꯅ ꯃꯍꯥꯛ ꯁꯤꯔꯗꯨꯅ ꯅꯣꯔꯣꯛꯇ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯌꯣꯠꯆꯩ ꯄꯥꯏꯔꯤꯕ ꯕꯣꯀꯨꯟꯕꯨꯅ ꯅꯣꯔꯣꯛꯀꯤ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯕꯨ ꯑꯣꯠꯀꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
ꯀꯨꯜꯂꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ, ꯃꯌꯦꯛ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯨꯕꯤꯔꯛꯂꯤꯕꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯍꯧꯗ꯭ꯔꯤ, ꯅꯪꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ꯫ ꯀꯨꯜꯂꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯕꯣꯀꯨꯜꯅ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯕꯒꯤ ꯃꯑꯣꯡꯗꯨꯅ ꯃꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯕꯣꯀꯨꯜꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨ ꯃꯩꯅꯨꯡꯗ ꯊꯤꯡꯖꯟꯗꯨꯅ ꯀꯨꯜꯂꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ, ꯃꯁꯤꯗ ꯊꯣꯏꯅ ꯈꯟꯕꯤꯔꯅꯨ꯫ ꯕꯣꯀꯨꯜꯅ ꯌꯣꯠꯆꯩ ꯃꯅꯨꯡꯗ ꯏꯟꯁꯟꯗꯨꯅ ꯊꯝꯕꯗꯨ ꯎꯕꯗ ꯀꯨꯜꯂꯅ ꯃꯉꯣꯟꯗ ꯌꯣꯠꯆꯩ ꯑꯁꯥꯕꯗꯨꯅ ꯊꯤꯟꯗꯨꯅ ꯑꯣꯠꯄ ꯍꯧꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯅꯣꯔꯣꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯅꯣꯔꯣꯛ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯃꯩ ꯏꯛꯂꯕ ꯌꯣꯠꯆꯩꯗꯨꯅ ꯑꯩꯉꯣꯟꯗ ꯊꯤꯟꯗꯨꯅ ꯑꯣꯠꯄꯤꯒꯅꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯨꯜꯂꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯧꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯆꯠꯂꯝꯕ ꯀꯌꯥ ꯃꯐꯝꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯕꯣꯀꯨꯜꯗ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ? ꯕꯣꯀꯨꯜꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯨꯄꯥ ꯑꯁꯤ ꯂꯝꯕꯤꯗ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯄꯨꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯅꯤ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯄꯤꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯥ ꯑꯁꯤ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯉꯥꯎꯗꯦ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯌꯩꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯕꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯔꯅꯨ, ꯑꯩ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅꯤ꯫ ꯏꯕꯥꯅꯤ ꯀꯔꯕꯥꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯅꯤꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯪꯅ ꯆꯪꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯄꯥꯞ ꯇꯧꯔꯨꯕ, ꯄꯥꯞ ꯆꯦꯟꯕ ꯑꯣꯏꯔꯝꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛ ꯃꯁꯥꯁꯦ ꯅꯣꯔꯣꯛꯇ ꯂꯩꯔꯕꯣꯏ ꯈꯟꯖꯔꯤꯁꯦ ꯍꯥꯏꯅ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯁꯨꯡ ꯋꯥꯍꯩ ꯑꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯅꯤꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯀꯨꯜꯂꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯜꯂ ꯃꯇꯝ ꯈꯔ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ, ꯃꯅꯤ, ꯅꯣꯔꯣꯛ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯂꯩꯔꯝꯃꯦ꯫ ꯅꯣꯔꯣꯛ ꯍꯥꯏꯕꯗꯨ ꯃꯐꯝꯁꯤꯗ ꯂꯩ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯇꯦ, ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩ꯫ ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯟꯗꯣꯛꯄ ꯉꯝꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯕꯗ ꯏꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯔꯥꯟꯕꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯃꯛꯅꯤ ꯅꯣꯔꯣꯛꯇ ꯑꯣꯠꯄ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅ ꯃꯅꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯜꯂꯁꯨ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯊꯨꯅ ꯄꯥꯏꯅꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯤꯇꯤ ꯅꯤꯌꯝ ꯆꯨꯝꯅ ꯀꯔꯕꯥ ꯇꯧꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫